Loyalam E-PAO Tabiri Bakutimapu, Hidram Susmitana, Numitangi Pau Pizari, Ahamida Patu headline. Manipur Lengana Sinduna State ki thakta chamaga kontra manga rak suba Patriots Day isingani kuntaruk thoram pangthokre. Lengak na ngasi phabugi manungda mitop khandoklaba matung census pangthoknaba center da Gerald Hadrabadi akan makhongjang changsilagani haina JFT na phongdorakli. Tronglaobida bom pokhai handuna Angang ani hatkhiba chenaba UKNA gi kedar ama Niana Fakhre. Pau sandona pijari. Manipur Lengana Sinduna State ki thakta chamaga kuntra manga rak stuba Patriots Day lisingani kuntaruk ki thoram pangthokre. Manipurgi athoba singi chamaga kuntra manga rak shuba ningsing namit Manipurgi tongan tongama mafam singda pakshana pangthokre. Thoramasigi mapung oiba thoram Manipur Lengana Sinduna State ki thakta pangthokre. Thoramasigi mapung oiba thoram asi ngasi ayuk Chief Minister Yumnam Khemchana luchingduna moirang khomda leba beauty candidate ki aroiba mathong mongam pangthokpam hicham Yaicham Pata athobugi mafamda laisu katuna ikai khumnabu utkhi. Thoramadu da Chief Minister Yumnam Khemchan, Home Minister Govindas Kontaujam, MLA Singh, Manipur Lenga ki civil amadi police ki makok thongba official kayana saruk yakhi. Loinana Manipur Rifles ki personnel singna gun salute pikhi. Thoramadu gi matung tungda Palace compound laiba Thangal General gi mafamda Chief Minister Yumnam Khemchana luchingduna Home Minister Govindas Kontaujam atai MLA Singh civil amadi police ki makok thongba official singna su laisu laba matung Manipur Rifles ki personnel singna gun salute piduna thauba singi mafamda ikai khunnabu utkhi. Lengangna thausadana laithokpa yaningde haina phongdorakli. Manipur gi yamna maru oiriba hingnabagi chak thau gas amasung tongan potlam sing pushilakliba National Highway ani habadi National Highway to Imphal Dimapur lambi amasung National Highway 37 Imphal Jiribam lambi asi matam kayagi mamangdagi lambi fataba blockade tongan kanglup ki sankhai thongkhai tatan tholibasi kokhanaba lengana ningthi nungaina tawdri haina All India Trade Union Congress na thadrokpa cherolamana hari. Cheola sina makatana haribana Imphal Jiribam lambi asi asuki matik phatre nongju thada lokhong chele hauji so Imphal Jiribam lambi da gari kaya panduna lairi Assam manungda palliba Manipur yorakadaba gari sing driver amasung handyman khamthingna awawa mayonare lambi asida numit koni mathakta Paiduna leba habasi mari lenaba singna khangjinadana leithokpa afaba Oiroi ngarang su driver ama laikidre masina maram moiraga silchar lambida Manipur da chekadaba gari chathalaroi thawjilakpasu yararoi haina silchar driver union na Manipur lengakta cheching warol thamlakrai hauzik panduna lambi asida leriba gari sing security convoy yaudrobasu Imphal tamna thawjilaklagani haina Transporters and Driver Council Manipur na lengakta matam thakrai gari sing security yaudana Imphal tamna lakpa tarabadi madugi afapatagi tekcha khomba lengana pugadabani petroleum pothok puba gari listing anirom jiribamgi lengang pokpidagi horaga Assamgi Golapul Hendorakpa phawba kilometer kulnom sangna lengduna lairi pumnamak singasi oiduna su center amasung stel engana karimata thosade hairi gari chahum jiri thadokrai thau yauna state asigi nomagi tangai fadana changdraba yadra polam sing puba truck yauna punna loda truck chahum lom ngasi ayuk Imphal gi damak chiribam thadokrai gari singa du security convoy anina ngak senduna Imphal damna changlakhibani gari singa dugi manungda petrol tanker taramari diesel tanker ama LPG tanker ahum hidak langtak puba gari nipan yen machinja puba gari kunmathoi cement puba gari nipan transport ki pochi puba gari humpumanga tilhau puba gari nipan yauna galmana amasung atay polam sing puba gari kunmanga yauri hari ahanba oina bande mataram khongduna Lok Sabha gi proceeding hawdokrai Lok Sabha gi final monsoon session gi mifam phamba hawdringai da ahanba oina bande mataram khongduna hawdokrai ngasi gi final monsoon session gi mifam aduda bande mataram khongduna hawdokiba asi handakta national song legal protection gi anauba law ama grant tawkiba amasung chana kanglon khara semkiba adugi matung inani mifam aduda Prime Minister Narendra Modi opposition gi luchingba Rahul Gandhi yauna member kayana saruk yakhi Stanza taruk leba national song asi mapung fana khongki nakalamaramda Rajya Sabha gi oinasu national song asi khongki matam kharagi mamangdagi su lenga ki makedagi official leba thoram singda khonggadaba isai singi protocol khanghan ki balaire chahiyasigi January 19 da Union Home Ministry na thokpa order amagi matung inasu India gi president lakpa machu ahumgi firal chingkhatpa amasung governor gi address mamangda stanza taruk shangba national song asi shakadabani haina khanghan ki basu laikrai
Lengakna ngasi phawbagi manungda mitop khandoklaba matung census pangthoknaba centerda cherol thadrabadi akanba khongjang changsilagani haina JFT na phongdorakli. Manipur lengakna ngasi phawbagi manungda state asida mitop khandoklaba matung census tobiyu haina India government da cherol thadrabadi akanba khongjang changsilagani. Tungi mirol kanaba honabada miyamna changsilapa khongjang asigi mayokta census pangthoknaba enumerator amasung supervisor sing training toriba asi topiyu. Miyamna horakpa ihoda thoklapa afapatagi daita pumba hauzik paliba lengak asina pugadabani haina JFT ki finance secretary Sunil Karamna phongdokrai. Itham village development committee, Tamukhong village authority, Moirang college village development committee, Laithong village development authority amasung JFT ka puna kusamna duna ngasi itham mamang lekai community hall da NRC updation before census habigi matangda pangthukiba mifamda Sunil Kumarna wapamasi phongdoladuna makhatana haikibada Manipurgi Oiriba phiba masida census pangtokpagi matam khara yeithokpiyu haina Chief Minister Yumnam Khemchanda center gi luchingmasingda haibangamdribasi laibak thibani mitop khandokpa pamdraba lengak asigi mathakta tungi mirol kannaba honabada miyamna para ama tambiba mathau tare census tawba kanai habasi miyamna khangnaraba waphamni adubu asigumba kanaraba thabak asi tawbada miyamna pamdriba karigino habasi lengak asina khangpham thokpani Param kaina census pangthokpana mitop singna lamdam asida khunda leita duna leikhibadat natana India ki citizen ama oiduna yalhau purup sing mutatpa habasi masana tarabo wafam amani kuki singna makhoi gi mi sing hengatna ba chahi tara khudingi pangthokpa census ki tabak ngai dun leiri mitop loshin bada Haleng draba kuki singna taliba makhoi gi tongan ba separate administration asi nongmadi soidina fangkiba yai MLA tara khak leiriba kuki singna ngasi su lamdam asida makhoina tawningbada tawduna lakni habisi miyamna khangna raba wafamni haina su phongdokhi Pretty Yumnamna iba sereng lairi Folio of the East Fakhre lamdam asigi sakna rabi shekshak PM sung aibi Pretty Yumnamna amuk hana ithokpa amadi ai Manipurna Pithokpa Folio of the East Tiles Folktale from Manipur haina mingthonba larik ama athauba shingda kachaduna phomugi thoram ama ngasi pangthokhrei Tharomgi manung channa English amaga chanipan marfudara mathoigi Anglo Manipur warda imaleba kidamak thawaina pontha pikraba athauba singi photo da leishu katuna amasung kok nonduna ikai khunabu utkhi loinana minute ani tumina leiduna awaba phongdokhi Tharamadulgi chief guest ki warol piraduna School of Humanities MU gi din Professor Toijam Tamphana haikibada aikhoigi leiriba na chanabi culture kayabu fungawari da yauriba singasi mahakna khudo tambagi damak puning thogatli Ngalingai matamdagi punsi mahing makhoigi hinglambagi masak mawong nupisingna loromba thodang kayabusu larik asida masak taktuna malemgi miyamdu uhlagani khanbada apenba phawi maki initiativity amasong ibagi Kui Toksing Asina, Tungdasu Singtaningai Oiba Wari Sharing Kaya Irakani Habigi Tazaba Tamli. Makatanasu Ekoigi Hokraba Puarigi Wari Kaya Yaubat Larikaya Fondona, Ina Kulaba Kala Sanskritiki Lamda Oiriba, Manipurbu Masaktakpada, I Manipur Galunana, Achoba Todankaya, Lobir Uhaiki. Myanmar Garmari Fanaba Honabada, Manipurgi Pithokpadi, Achumba Oiroi, Hena Sanayamina Fondorakli. Indiana Myanmar ga afaba mari thamnaba honabada Manipurgi lamang handuna Pithokpadi achumba oiroi haina UNLF ki hanagi chairman RK Sanayamana phongdokrai wafam asing asi lamyanba publication trust na sinduna lamyanba sanglena pangthokiba athauba singi namitta pawmishingna hangba wahangi pakhumda mahana phongdokibani RK Sanayamna makhatana hai Manipur asi hanadagi India gi saruk amu oina lerakhiba sunate lisingamaga chamapannifu mapanda India da tinkhibani maramaduna Manipur gi territorial integrity ngakugi thodang asi India na lokham thoi tongan ba pawgi report singda India amasung Myanmar ani gi marakta lam pithok pisin tawnagani haina taribasi Manipur gi lam manghan pham thokte Anglo Manipur war gi matamda haukraba ipa ipu singna loramba thodang adu ikai khumnaba oina ngasigi thoram asi pangthokpani ekhoina ningsingba khak natana makhoina toramba sing adu ekhoina tung inba mathoktai maithirani khanglaba phawba laioi khraba athoba singna aduna British bu chapchana thengnarami haiki Thoramadu da saru yaraduna Maharashtra Laishemba Sana Jauba Yauna Lamdam asigi naha singda matamdugi ahal singda leramba Maraiba Nushibagi ihuladu Mangdana lady Madum Agnamaram Moiraga Kunjali Singani Kulumdogi May Ahumdagi Tolakhiba Irangadugi Matunda Naha Kaya Amana Lebak Asibukanana Bachong Tolakibani Naha Sing Aduna training Amata Supangdana Kuta Kulai Paiduna Lebak Nana Buhanaki Makhoi Gumba Kaya Adubu Lanai Nungaina Dabagi Mawangda Police Singna Tabak Thong Jatha Ningde Lebaki Damakta Jongtuna Hona Kibani Haki Tronglaobida Bompokai Handuna Angang Ani Hatkibada Chinaba UKNA Gi Kedar Ama Niana Fakhre
Bisnupur District ki Tronglaobida awang lekaida labuka tainana leiba yum amada pom kapsenduna chahi nauriba machin mokpa hatkhiba amasong apopi mamabu sathina sokhanbada chenabani haiba United Kuki National Army UKNA gi Finance Secretary ni haiba mioi ama NIA Fakhre NIA Chennai haiduna fagalaba numit tarani gi police remand laukraba accused adugi maming S Palal Thadau kawi police na thadorokpa press release amagi matung ina accused adu Chuchampur district ki manung chanba molnom kholdagi laikhedraba lejangi machani mahak haukiba July gi kulhumdoida Chuchampur district ki manung chanba galmol kholdagi security force na fagatkhibani accused soriba S Palal Thadau bu wahang pawang chathaba matamda state asida thokiba tongan ba case kayamarum da su chenaba miyu oiramki makhatana wahang pawang chathaba matamda ing kumja lisangani kunmangagi December 13 ta torbungda thokiba bombo khaibagi thodok chahi asigi February 3 amasong mari gi lona ba hingda molnomgi akoiba mafam singda nongmai kapa haukiba July 3 da Chief Minister gi Chuchampur khongchat kamari lenana nongmai kapa gi thodok chahi asigi March 13 ta Bisnupur district ki CRPF kem manakta nongmai kapa gi thodok ta su chenabani haiba khangmangam ki nakal amaramda thadau MP Manipurgi makidagi fagalaba accused asi NIA na thadau ni haina phongdorok pastigi matangda yaningdaba phongdokpa galbenana mioi asi makhoina khangba Nagaland da poktuna kangbai dagi nupi lobani hari Aruibada maruiba pau amukana pizari Manipur lengana sinduna state ki thakta chamaga kontra manga raks tuba Patriots Day isingani kuntaruk thoram pangthokre Lengak ngasi phawbugi manungda mitop khandoklaba matung census pangthonaba center da cherol thadrabadi akan makhongjang changsilagani haina JFD na phongdorakli Tronglaobida bompo khai handuna Angang ani hatkibada chenaba UKNA gi kedar ama NIA na fare matang asida loyalam E-PAO na numitangi pau bibel lazare tabili ba khutimapu amuka hina khurumjani